Satya Sai Babagi 100-Suba Mapok Kumwon Thoubal Wangmataba Da Leiba Sai Mandir Dasu Pangthokkhre Sai Bhakta Nupa Nupi Kayana Vajan Kirtan Saktuna Amadi Sorgi Maramda Khana Naina Khiba Thauramatuda Manipur da Sai Bababu Masak Takpada Achoba Thaudang Loduna Lakliba Retired Wing Commander Akoisam Devendrana Bhagwan Satya Sai Babagi Punsi Wari Amadi Singthaningai Oiba Magun Kayagi Matangda Discourse Piduna Wangangki Amadi Miyam Punna Ishorgi Prasadam Phangminnaki Loinena Thoramgi Sarukama Oina Haukiba Jai Cha Lisingamaga Chamapan Marifudra Humdoida Bengali Mekta Fong Krabat No Hongna Namaite Mekta Itoklaba Bhagwan Satya Sai Baba Koba Satya Sai Baba Gimaram the Iba Larik Amasu Manipur University Gi Hanigi Librarian Dr. T.S. Komdona Fongduna Miyam da Kudol Tamki Larik Adubu Fongladuna MUG X Librarian Dr. T.S. Komdona Haikibada Ngasi Fong Liba Larik Asi ISBN International Standard Book Number Yauraba Library Amada Thambada Changba Quality Machal Suna Yauraba Larik Amani ISBN Yaudaba Larik Sing di Substandard Oiba Larik ni Haina Longnei Maramasina Larik Fong Liba Sing Nasu ISBN Yauna Fong Naba Honabiyo Haiba Wafam Su Fong Doki